Hi ma'am. Mayam gidamakta nungairaba paujal amkhatang puduna lakchari madudi Travel Club Manipurna sinjaba winter tour Sikkim gidamakta Sikkim winter tour haina mingthon jaraga koiba lam koiba pamba singidamakta nungairaba paujal ase pijabani hairiba tour asi lagliba March ki date 13 dagina 18 fawba asmaina chachagani 6 days amasung 5 nights asmaina sobna tagi lupa lising tarani pan khaktamak book tawbiraga Sikkim koiba chatpagi yawiba yagani chakkhibagi flight Imphal to Guwahati direct flight pigani halakpagi su Guwahati to Imphal direct flight pigani hairiba 18000 asida breakfast dinner hotel gi amasung transportation gi loina yawjaragani aduga akoina yengadaba maruiba mafam singdi aina mathak nakanjida tak 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 ucharamage hairiba mafam singse loina yengbagi khudong chaba loina pidoine ko aduga nungaiba paw amana mamangi February thada chatkani haina Manali gidamakta book tawiramba singdo loina full oizare adu oiragasu Manali gidamakta amukka nawhaunana March ki date 3 dagina 8 fawwa chatpagi khudong chaba pijari hairiba Manali chatpa sigisu akoina hotel gi transportation gi breakfast gi dinner gi loina free oizagani aduga flight su chatpagi su chatkhibagi Imphal to Delhi direct flight aduga halapagi su Delhi to Imphal direct flight oina pijagani aduga Manali gi yengadaba mafam sing maru oiba mafam sing hai taragadi sita thoiba sising je oizani ko ada lam koibu pamjaba mioi singidamakta ni ngasi aina hapchariba ads asi mayam gi kanabado lawbi ho koiba bu pamjaba chachaningba pumnamak chapiba yagani aduga hena akupa marol gi damakta di makhada piriba contact number asida loina contact tawsinbiro